ꯑꯩꯈꯣꯏꯒꯤꯗꯨꯗ ꯅꯣꯏꯒꯤꯗꯨꯗ ꯏꯁꯤꯡꯒ ꯊꯨꯝꯍꯧꯔꯦ ꯊꯨꯝꯗꯦ ꯀꯩꯅꯣ ꯅꯚꯥꯏ ꯊꯟ ꯊꯨꯝꯗꯣꯏꯔꯣ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯌꯥꯝ ꯌꯥꯝꯃꯦ ꯅꯀꯣꯛꯇ ꯈꯔ ꯍꯟꯗꯣꯛꯑꯣ ꯏꯅꯥ ꯅꯀꯣꯛꯇ ꯍꯟꯗꯣꯛꯑꯣ ꯑꯁꯤꯒꯤ ꯃꯌꯥꯏꯒꯤ ꯀꯩꯅꯣ ꯂꯩꯔꯤꯁꯦ ꯁꯤꯗ ꯀꯗꯥꯏ ꯆꯠꯂꯣꯏꯅꯣ ꯐꯣꯟ ꯇꯥꯔꯦꯅꯦ ꯅꯣꯏꯒꯤꯗꯤ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤꯗꯨ ꯈꯔꯗꯤ ꯊꯨꯝꯕ꯭ꯔꯣ ꯅꯣꯏꯒꯤ ꯊꯨꯝꯃꯦ ꯅꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩ ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯀꯥꯏꯗ ꯂꯩꯒꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯌꯦꯅꯈꯥꯗ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯐꯧꯅꯤꯀꯣ ꯐꯧ ꯊꯨꯝꯖꯤꯟꯈ꯭ꯔꯦꯀꯣ ꯏꯁꯤꯡ ꯑꯝꯇ ꯎꯗ꯭ꯔꯦ ꯑꯥꯗ ꯈꯔ ꯈꯔ ꯎꯔꯤ ꯑꯗꯨꯒ ꯁꯤꯗꯅ ꯍꯞꯄꯥ ꯈꯥꯔꯦꯀꯣ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯐꯥꯝꯅꯤ ꯐꯥꯝ ꯉꯥꯛꯇꯅꯤ ꯁꯣꯝ ꯅꯥꯀꯟꯁꯨ ꯁꯣꯝꯁꯨ ꯂꯦꯕꯦꯜ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯁꯣꯝꯁꯨ ꯀꯦꯖꯤ 2.5 ꯂꯣꯏ ꯇꯥꯔꯕꯅꯤ ꯅꯥꯄꯤ ꯆꯥꯕꯤ ꯃꯌꯥꯝ ꯂꯥꯛꯁꯟꯕꯤꯔꯣ ꯂꯣꯡ ꯄꯥꯏꯔꯒ ꯑꯩꯈꯣই ꯐꯥꯝꯅꯤꯀꯣ ꯁꯤꯅ ꯑꯗꯨꯒ ꯑꯗꯨꯝ ꯂꯥꯛꯁꯟꯕꯤꯔꯣ ꯂꯣꯡ ꯄꯥꯏꯔꯒ ꯎꯄꯥꯏ ꯂꯩꯇꯦ ꯈꯣꯡꯖꯤꯜ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯩꯈꯣꯏ ꯉꯔꯥꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯁꯤꯡ ꯆꯥꯎꯈꯤꯕ ꯃꯐꯝꯗꯨꯅꯤ ꯑꯗꯨꯕꯨ ꯏꯁꯤꯡꯁꯦ ꯃꯌꯦꯡ ꯐꯖꯅꯗꯤ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯌꯦꯡ ꯐꯖꯅ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯌꯥꯔꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯊꯧꯕꯥꯜ ꯂꯣꯝꯗꯒꯤ ꯐꯥꯎꯈꯤꯕ ꯌꯥꯕ ꯊꯣꯡꯗꯨꯒꯤ ꯅꯥꯀꯟ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯥꯎꯗꯣꯛꯈꯤꯕ ꯃꯐꯝ ꯁꯤ ꯏꯁꯤꯡ ꯈꯔꯗꯤ ꯂꯩꯔꯤ ꯑꯗꯨꯝ ꯂꯝꯕꯤꯁꯦ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯆꯠꯈꯤꯕ ꯃꯐꯝꯁꯤꯡꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯝ ꯏꯁꯤꯡ ꯈꯔꯗꯤ ꯂꯩꯔꯤ ꯃꯌꯦꯡꯗꯤ ꯐꯖꯅ ꯇꯥꯔꯦ ꯃꯌꯦꯡ ꯐꯖꯅ ꯇꯥꯔꯒꯁꯨ ꯀꯪꯕꯃꯛꯇꯤ ꯀꯪꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯁꯤꯅ ꯄꯨꯔꯛ ꯈꯣꯡꯖꯤꯟꯒꯤ ꯑꯞꯗꯦꯠꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯇꯥꯡ 13 ꯇꯥꯡ 13ꯀꯤ ꯑꯞꯗꯦꯠ ꯉꯔꯥꯡ ꯐꯖꯅ ꯆꯥꯎꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯁꯨꯃꯥꯏꯅ ꯂꯩꯍꯧꯔꯤꯀꯣ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯐꯤꯕꯝ ꯍꯥꯏꯕ ꯇꯥꯔꯦ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛ ꯁꯤꯗ ꯁꯨꯃꯥꯡꯗꯒꯤ ꯁꯤꯗ ꯆꯪꯉꯛꯄ ꯃꯇꯨꯡꯗ ꯁꯤꯗꯒꯤ ꯆꯪꯁꯤꯜꯂꯛꯑꯒ ꯌꯨꯝꯁꯦ ꯃꯊꯪ ꯃꯊꯪ ꯌꯨꯝꯒꯤ ꯀꯥꯅꯆꯤꯡꯕꯁꯤꯡ ꯍꯧꯖꯤꯛ ꯂꯣꯏꯅ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯦ ꯑꯗꯨꯒ ꯌꯨꯝꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯍꯧꯖꯤꯛ ꯃꯐꯝ ꯆꯥꯕꯗ ꯊꯥꯡꯀꯠꯅꯕ ꯀꯟꯅ ꯏꯇꯩꯃꯅꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯁꯤꯗ ꯏꯇꯩꯃ ꯑꯃꯅ ꯌꯨꯝꯒꯤ ꯎꯄꯨꯅꯆꯤꯡꯕ ꯎꯄꯨ ꯀꯥꯡꯊꯣꯟꯅꯆꯤꯡꯕ ꯂꯣꯏꯅ ꯊꯨꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯥꯡ ꯑꯇꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯣꯛꯍꯜꯂꯦ ꯃꯐꯝꯁꯤꯗ ꯁꯤꯅꯤ ꯍꯧꯖꯤꯛ ꯏꯃꯨꯡꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯈꯥꯁꯣꯟꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛ ꯏꯁꯤꯡ ꯆꯪꯗꯕ ꯃꯐꯝ ꯌꯥꯎꯗ꯭ꯔꯦ ꯍꯧꯖꯤꯛ ꯁꯤꯅꯤ ꯍꯧꯖꯤꯛ ꯏꯇꯩꯃꯅꯁꯨ ꯀꯟꯅ ꯏꯁꯤꯡꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯦ ꯄꯣꯠ ꯆꯩ ꯀꯥꯟꯅꯕꯒꯤ ꯀꯟꯅ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯏꯇꯩꯃ ꯋꯥ ꯑꯃꯅꯤꯗ ꯋꯥ ꯉꯥꯡꯕ ꯍꯩꯇ꯭ꯔꯁꯨ ꯍꯥꯏꯐꯦꯠ ꯁꯤꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯦ ꯍꯣꯏ ꯏꯇꯩꯃꯁꯦ ꯋꯥ ꯉꯥꯡꯕꯁꯦ ꯍꯩꯇ꯭ꯔꯦ ꯍꯥꯏꯅ ꯋꯥꯁꯦ ꯒ꯭ꯌꯥꯁꯅꯆꯤꯡꯕ ꯂꯣꯏꯅ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯉꯥ ꯂꯛꯄ꯭ꯔꯣ ꯁꯤꯕꯣ ꯂꯛꯇꯦꯗ ꯍꯧꯖꯤꯛꯇ ꯈꯔ ꯊꯥꯔꯒ ꯑꯩꯈꯣꯏ ꯆꯦ ꯊꯥꯔ ꯊꯝꯃꯝꯕꯅꯤ ꯀꯅꯥꯅ ꯉꯥ ꯂꯧꯒꯅꯤ
งามตามใจยังไงคะ si po sa jing di de mo gi je ide me gi ming ha nam ta bi ba ไอ้กิมิงอาซาลาตาเกาเวดิชา akhoi hujik lai je love light 360 gi mai kai da gi ne ba adu me am da happy hai tare hujik thengnari ba ising ni na oi ri ba pi ri ba awa ba nungai ba sigi matang da happy me am da me am da pok dom na ba gi tan da do long na ba gi lak sa ba de ba ชิงจีน่าวาบบูยังวาเลยเราเด็กชิงเด็กลอยน้ำมาวาแต่ว่าแต่เลยเจขรากุดปะจักรแต่ดีเลยบัมบกเลยนะเจอาจิสิได้ตัวริเจดูมาเอาคนในเห็นปวดใจจุสมัยนะตรงนี้ข้างเดิมมีนะปวดใจเล็กชั้นหกเดิมนี่นะทุกคนมาตามดูจิเชทุกไปยาแต่นี่นะ lambi ji lo thum jang ra mi na เลยชุ่มจังกันมีนะจิข้างเดียวเอาวาบ่เอาวาบ่ยังไม่วกนาดีค่อยจิ ado o hujik oi ri ba thengnari ba phibam ji dai tare dai ma gi mo ta sarkar gi mai kai da gi mari lai na ba department jing gi mai kai authority gi mai kai da gi hai tare mi jeng chang han ning ba gi di lai bra kai kai le ยังสังหันดิ่งให้แล้วก็จูกำไมนะสังกัดกันที่สิดามวยนะมาเจียงเจ้ห้อยปังบีบกี้ยาบมาตั้งเลยเด็กก็ห้อยหุ่นจิกซูริลิเกมอ้อยนะหางก็กำนี้ที่คนได้ยุ่งคราจูเลยเด็กกว่าอ่ะโดมวยจูหุ่นจิกอวาบบัวบันนี่เสียใจชิงทงกับมักตัวเราชิงใกล้ดีทงนี่ก็อ่ะเด็กกี้ห้อยกำไมนะให้กันนี่พงตัวปเจข้างเดียมาเจียงจียามที่ปังหันนิงก็จูมาเจียงจีกำไมนะมาวงตัวปังหันนิงก็ต้องนู้นจะให้ไปใจ oi akhoi gi sigi video ji da gi hai tare ne sigi video ji da gi uraga me am hujik hujik thengnari ba awa ba na tai cha da ba me am je si ubi ra hai tare mari leina ba jingna da gi sarkar gi sai ta gi mijeng choi da na changbi rak ba oi jenu hai na khoi lamlai 360 gi mai kai da gi ju wish bijari ko ado yam nungai re do sai nang hak awa nungai wari hak sana ba gi than ja phi ba si really kem je ai ngasai an ba sangdi sangjar ga I part 1 da interview di tau gra ba ne do hojik amuka si part 2 gi ona jo ai mafam ji da amutang ga sanga ke hojik me mamang da yeng da ba su yaw pi rong u pi da ba jong ani hojik si da lai ri je kai no ni ko si relief kem ne hai ta re hojik ising sau jina yom je loi na thum jan gi da gi lai we ya da na mafam ji da relief kem ma sa ma hang ga hai ta re karnat na sing na khara khanjal laga lai ba gi saktam do ni hojik si da uri je sini hojik mafam ji da lai ri ba phibam je hả Tôi thì mớiขับรถไปค่ะ ghé đường นี่มาแล้วเหรอ cái cô nó cái tên à độ lên liều